이놈자, 아이고 마복기만 학담다 튼비유바. 마복기만 학담다 튼비유 이놈자. 농안 다우래. hꯧ직 튼be yararoi. 농안 망아이 바탐니. 이놈자, 아이 마만가 이니가 나 까이니나 칸노이노. 이나만 아이고 인자미니나 칸그라니. 이놈자, 아이니 부나먹지 강문났디. 아이고 이 마복기만 학다 튼비유 이놈자. 이bungo nangbu kadai chalugene Inaudi pakhang phabagi acting da halaida Thema ai phirom tong togi ai natai menda chak loi ba diko Mama ye itaw taw yauri ni Chak chaba chatpada thengnarakpa nupi du maga waroi pot pudoi nei si mama nangna hokde edai ne ai ne ibungo nangi khangna jaba laibara haidana som hangabane ba ai pakhum pame o sokom he kumakte ikai ri orinda mapton aina phubu ku phudo madu tawraga masi maron chungudamni mapton masai tawge hai bema nangi hauna bidu tawrunu ko The number you are calling is currently switched off. Please call later. Kaidore Piyong ni na changraga hoi tema ai hongage ngakho Piyong maga lairi ngakta phamo wari imsa cheba oh Inaoksi mai mit machu chachat hongida Nangi khangna baga lai bro Nang na haibe kai da su itei me lai sidi Nangi apamba da yet kada ba mam ton ngi ton ngadi nate aduina te tema Aduidi nangi khangnaba leitre waroi poto yare haikrasiro adusuna te tema kaino adusunati hasibo nupi gi type ta nupa mandaba tongnuko aigi khupudo nang khangi netro imai padane khoirang khuisau nan ganu namai dra chalong thajala di nang as tema aido service am sangi geba probat yum pamado ai hene debe tema Mamtona lenga ki thabak tawba pamde habasi nang khangi natro Ini to nga mamtonga gidi apamba mamo leire Nanga su sak samina re haisidi Numit mangani gi matam pini Sigi manungda nang ne yes or no haidraba Waroi pokini mi lepkani Lao saksa lo